अहानमक्तदा क्राइम अपडेट्स ताबिरिबसिंगबु जेम्स हेग्रुजमना तराम नोकचबगुलनाने कोनोनो खुरुमजरी ngasi chu puduna laksari diamond radio channel na sandokchaba akhannawa crime updates ki tongan ba angak pa malem se thokiba thodok sing masigi yumpham oiba mari suba tangkak ngasi ki case yauna interesting oiba duguma case amakhang aduga tabirga domna masi oithokpa yai oithokpa yade aduga thajabi dabasu yai adubu adom da sinajare tawbuda di case oina leiramba adugumba 1964 dagi thokiba adugumba thodok amakhang ngasi su ataba singna hariba case yamna interesting oiba aduga hek taba makta yamna angakpa amagi manungda chanba mane aduna tabiriba singna yengbiriba singna hariba si paudom jariba crime update asi hek hawbudagina loiba faudi amuktang adom soidina tabiu soidina adom angak poigen People Republic of China na maning tamkraba matungi mahakna hek lebak si develop tokholakpa asum saukholakpa matamda malem asigi leriba lebak singna China bu ka hena thajaba wala mi maruina Europe ke lebak singna ka hena thajaba wali adubu matamaduda sigumlaba communist ke country ama oidiba lebak asi French hariba lebak sinadi yamna thajaram asumna French na thajaba gi matung ina mafam aduda ihan hanbo oina Beijing da embassy makhogi thamna narmagi da mak sem saki maduda naha amakak pakhang yum pandriba amakak Bernard Bossicot haiba asiguma mioi amakak stop oina French ki mafam adu da Beijing da mahak posting gi da makta mahak khankiram mahak mafam adu da laki office ki stop oina oiba aduga quarter da mukchatpa office da mukchatpa quarter da mukchatpa matam kharadi asumna mahak se haukiram China da matam adu da foreigner singa China gi lady ba mi singa siga tona tinaba wari watai sanabasi China lebak da hanbagi siguma matam asida khara athingba leiram asumna athingba khara leiringe gi matam asida haribu wafam sing asida leibana mafam adugi miyam singna foreigner lakpa sing si tona tinaba sikhara dum walam maram asina Bernard so ahanbada posting on embassy gi thabak oina lakpada mafam adu da leiba mi singa khangna chana baduga masigi naknabagi sang se adum khara wat khirame asumna Bernard Bossicot asi matam khara mafam adu da thabak tawdunu lekhi adubu asum thabak tawdun leirakpa matam Christmas ki party amakha yoksilakhiram madugi party du sinma matam da Bernard party sigi da mahak yauki loinana tongan ba mioi ke amarum su hariva Christmas ki party aduda yauram adubu sahi kun amadi kun ma thoirum tamak ngairiba aduga Chinese ki mioi amakha mafam aduda yauram yauriba miyam sing adugi marakta sumna tangi Chinese ki mioi amakha yaubasi mahak mathantani mahak ki awang basi feet mangaga inchi tare elomwanga yauriba sinupani mahak nupa oirabasu hek yengba matamda masak yamna phajaba masa tabaraba nupi amagi saktam manba mahak se hek yengluba matamda nupi amagumna masak matau si phajaba duguma mioi amakha oiki mahak si ayamba leiriba mi singduna yamna attraction yamna singsenba pungning singsenba oiki maruina mafam asida yauriba Bernard hariba mioi sina mahak tasina maki chahi kun kumathoi khakta ngairiba asigumlaba nupa asida mahak ngaukiram asumna makhoi naksinaduna wari sananaba honaki madugi matungda wari watai sanarakpadagi mafam aduda thabak tawduna leigedabanina mahakta sengna Chinese loan asi khangba pamki Chinese loan se khangba pamasina maram oiraga mahana wafam se haudoki madudi ai Chinese loan khangba pami nang Chinese ki loan khara tambigera haiduna matam madud haiki hariba mioi chahi kun ko mathoi subama yauriba function yaubala isi ma yauningi haiduna yaubala padi nati mahaksu Chinese ki authority na hariba Christmas party adugi dama nahak yaurucho haiduna tharakpani haibadi mahak authority na tharakpami matamaduda hariba chahi kun mathoi kakta ngariba nahasin ai authority da haige aduga Chinese law nahak na tamge haibado madugi damakta di makhoina ayaba pirabadi ai tasengna ai takpigi haiba wafam sima haikiram asumna wari watai sanabada loan tambiyu haiba wafam adu yanaraki madugi matungdagi di loan tambagi makhoi ani loinaraki tinaraki yamna khoigi chana china na marup mapang amagum tinaba horaki tawbudadi hariba nupa masa se chahi kun ko mathoi khakta ngariba si masak matau yamna fajaba aduga nupi gi sawong dong na tawba amadi adumak torame matamaduda hariba asina Bernard haiki madudi ai opera singer amani aduga ai lyrics amasuni
ai artist amani haiba wafam se harami matam adu banana asadudi yamna interesting oiba wani opera gi singer ma soiba aduga ai yam pamjai haina wafam se haikirami masigi matungda tinarabanina loinarabanina imung manungi wari saba horaki matam aduda hariba sahi kunga kumathoi khakta hariba naha asina mahaki machi ani lei aduga makhoi ani mayum loina pankre adubu mahaki mama asonbi amalai mama asonbi siga makhoi ani khaktang lei haiba wafam si hairami tariba wafam aduda Bernardna mahagi tamjari bawari du taraga mahak nungai taba fauki machi ani leirami mayum pankre mama asonbi malai makhoi ge topa kana su leitre haiba duda mihoi bagi minung si yenga Bernardna nungsiba mahaki wari du taraga thamoi nungai taba phaujaram khara leiraga makhoi ani si yamna tinaba loinaba hanagi changdagi yamna henkalami hariba miyoi sigi maming GP Pu kawi GP Pu Chinese ki asum laba chahi kun kumma thoi khakta ngari basini GP Pu hariba si mahaki maming asi kawi haiduna mahakna masak taki matam aduda mahakna hairakpa wafam ama yamna interesting oiba wafam ama khak banata tamki madudi mahaki mathakta machi ani poi machi ani poklabanina karigumba ahum suba angang poklakpa matamda nupa poklaktrabadi mahaki mama asi macha nupa yaudраbanina mahaki mapana atopa nupi ama lauraga luhongba matamda nangna ayetpa piroidabani haiba wafamse matam aduda mahaki mabokna mahaki mamada kihanki amadi mapada kihanki matam aduda mabokse yamna power leiba adugumba karigumba nupa yaud꯭ರabadi nang atopa nupi maluhongbada nangna yagadabani haiba aduga macha nupadassu nang nupi ngakta poklabanina atopa nupi maluhonggadabani nupa yaudaba yade haiba wafamse mabokna hai haiduna asumna Bernardta GP Pu hariba asina mangonda tamkiram masigi makha tarakpa wafamsini yam interesting ori wafamsi madudi ngasagi chahi kunga mathoi kakta ngari bachi Pu na mana hairisi ai si tasengna imung aduda nupi oina poglakpani ahum subasi ma miron ki mirolaba matungda mahak poglakpasi mahak nupi oina poglakhi adubu nupi oina hek poglai taba matamda mahaki mama amadi mapana mabokna nupa yaud꯭రabadi haiduna haikiba wafam adudagi mabokta ahum suba pokliba angangdo nupi oina poe haibase hairabadi yararoi haiduna nupa oina poe haina haijinki matam adudagi hauraga mahakpu hek pokpududagi matam aduda nupani haiduna adumak mahakpu nupa amagi samkak nupa amagi pijol adumak mama mapana senaduna mabokta sungkhang khangandana mahakse nupa amani haiduna nupa amagi mong matawda lehenki haiba wasini masigi matungdi am nungairi wafamdi mabokna nupa pambaduna nupani haijinkiba nupi asina nupa saraga leikhi haiba wafamse hairami mahaki wafamduda Bernardsu thajarami maramdi masina oirambatai aina mabu hanba uba matamda yamna attractive oiba mongda aina singsinkiba pungning singsinkiba se masina soidana oirambatai nupa dabu aina karamna ngauruni mahakna nupi ama oibaduna aigi thamoida wakhalonse phaurakibani adunani masi soidana magi nupi ni hairibasi chumongani haiba wafamse mahaksu matam aduda khanjakiram madugi matungda GP Pu na hairapoi matungda mabok khara lerga lekhidre adubu mahak sausilaki adubu lekai samaj da miyam punumakta mahak nupani haikhrabani na nupa amagi mongda leitaba yadabadigi nupi mahakna nupa amaga chap manana lerakhi ngasi maksumagi lekai da magi mipum khudimongna nupani haibase aduma khangnei haiba wafamsini aduna mahak nupi gi saktam da leitre nupi gi pijol setre nupa amagumna ahing nungtil khangdana thabak chalibasini thabak yauribasini aina nahakati na bagi nongonda haidokpani wafam asi nangna kana amata haidokpiganu aina leibagi se nupa gi mongda dumak leige nupi ni haikrabade agi thabak sidagi su yaraktabi yaiduna nahakna masi haidokpiganu haibu wafam se haikirem masigi matungda yamna nungai ki Bernardti mana ngaujaki nupi oirame haibaduga mahakti yamna haraujaba faukirami asumna wari sing asi lirakpa matamda tasengna Bernardti madi yamna haraujakirami masigi makha tarakpada makhoisi naksinaki marup ama oirambadagi nupi ni hairabanina purpose tawki haibadi nanga iga matam khara leiraga luhonglasi ai nangbu nungsi hairam masidagi makhoi ani haina propose tawkiba numit adudagi nupa nupi ani gi mari leinaki asumna matam khara hokirami adubu makhoi ani pami haiduna mafam adu luhongduni hektamak lawba yabadi leiramde maramdi
amana France ki embassy oina thabak tawba lakpani amana Chinese authority na mahakpu thabak khara sinabagi damakte yauriban amaromda matamadu da Chinese amaga French amag hekta lohongba yabagi khudong chabadu leitabana makhoi ani lohongba yaba matam mabu Paris ta matogaram na puba haibasi matang da makhoi ani khanaduna leki asumna makhoi ani matam khara leiminaki lenaki marukum tinaki aduga Chinese authority da su khangande French ki authority da su khangande masi matungda Mongolia da Bernard si posting amuk hongba taki asumna anong ma Bernard haiki chi ai Mongolia da ai posting tare nang di purga chapya dik karam tawni asumna haiki matam adu da China ai nangula pa soidana ngai gani ai ibukta nangina cha yaurabani tha ahum sure matam adu da Bernard harauki magi macha yaure haina leiba aduga makhoini loina tinaba nuksinabani na haragli wafam du da Bernard yamna haraujaki adubu Bernard na ngai tabadi mahaki nupini haina lauraga da adugumba chi pipubu pregnant oire adubu mahak khundok lamlaga Mongolia da thabak chattaba yadre haiba du da di mahak yamna nungai jaramti adubu si pipu na hairami madudi ai nangbu soidana ngai gani nangna soidana aibu lawula u haiba wafam se haikiram matam maduda Bernard mafam madu thaduk laga Mongolia da amuk hanamuk posting taba maram na mahak chattaba yati matam maduda Bernard haiki angang adu karigo manupi orabadi maming sithonsi nupa oiragana maming sithonsi haiduna hairam matam maduda asumna makhoi ani mangla na sagacharami adu chattaba yadabadi gi Beijing thaduk Bernard chatkiram masi matungda mahak mafam maduda leibada nupi lehorabanina aduga macha su pregnant oihorabanina magi nupi pregnant oihorabanina leifam safam khanglamde matam adu mahana embassy gi miyoi singda ai Beijing da tajege Beijing da chatpe yagadra haidina matam adu yam haijeki adubu authority na French ki authority na chatpe yade haiduna asumna chalhankide matam khara mo hokiram masi matungda tasengna mahak Beijing da thabak tadragasu suti amada Beijing da koiba chatpadi yarami haribasi numit kharani khaktagi oiram asumna chi pipu thadol omduna mahakna lakiba matam si chahi ani rom phakirami amadi suti phangnakpaga mahak Beijing da mahak chatpa du suti adugi manungda koiba chatpa yaram masigi matungda chi pi mahak unarami matam maduda angang di leiramti manebok leirami chi pi leirami angang di leiramti asumna matam aduda chi pi da Bernard haiki madudi angang adu kadai chatkre angangi masak khangningi haujit ki chahi ani helabani na angang du chawramani angang du yenge haiba matamda chi pi pu na haibada angang ado losinduna mahaki met amagi mari mata mahak tinaba mahaki met amagi mafam daning thijana angang du thami aduga mafam asida angang du lebi ati maramde ai luhongdana karamna angang yauribano aduga aiga kanaga luhonglibano French nu pamaga luhongi harabadi authority na engonda dandi pirakani aduna amaromda ai mafam asida nupa amani leirisi nupi oina lebanati ai nupi amani haibasa ai karamna haigani ponma ma arona singse khanglakani aduna angang adu losinduna thami mathi phongba yade ai nupa amani haina leiribani aduna haibu wafam se haibu matamda Bernard na thajakiram matam aduda Chinese ki authority na su khangrabadi awafam tagani haibaduna tasengna ma wafam se aduma kyaki matam aduda GP na photo ma puthoraki photo ado Bernard utkiram Bernard angang do chahi anirom sugadore nangina chadu sini haiduna photo ulam adubu mahak suti matam lo silaki mafam adudagi mahak chattaba yakide adubu CP puna macha uhalaktaba mabu madugi damakta sunungairamde uhalaktaba sinamaram oiraga mahak wakhaldi nungaijaramde amarom mahana khangi basi embassy gi thabak se tok thoga Paris ta mahaki nupi nupa sadun leiriba si puraga macha duga puraga Paris ta nungaina leira sira haibu wafam se mahak khankiram adubu madu khan ba adu thabak oina onthok tringe gi mamangda mahakna Beijing da taba embassy gi thabak tonga tongan ba singda thabak khwaidagi piklabasu tolop yamna fangdrabasu thabak macha matang mafam du Beijing da tawba yaba thabak matang pibiu mangonda sinari ba hanagi thabak singa se masina taba topa macha orabasu yai aduga thabak ani tawba ohum tawba orabasu yai amukta da Beijing da thabak amakhak tawba na taba embassy gi thabak ohum mari tawba orabasu ai tawjage haiduna application amakhak thagi
matam aduda asumna makhoi gi mari leinarakpa matam khara hojinkibaga thabak tawba sahi ahumari pharakpaga masigi matungdagi di embassy da haijaba aduda su embassy na yarakhi madudi Beijing da embassy gi thabak typing gi thabak amasu yawba aduga mi yamna changdaba mi amana thabak ani ahum tawba yaba thabak amakhak amuk hana Beijing da thabak asi tawro haiduna mahak tharaki mafam aduda laki mahaki nupi angang unazargani haiduna mahak yam nuwaizaki mahaki nupi chi pi unaki adubu angang adudi uba sungphang phangde matam aduda so hairami nangna angang uge haina adum hai angang ase ina uhalabadi soidana maki authority na khangki gani ai nupani nupana karmaina angang pokodorino aduna ai di nupi oijarabasu authority da ai nupi amani haibase khangan khrabadi masi punama wa thokpa tare aduna sarkar na yaroi authority na yaroi mahak yamna labna phajana thami aduga mahak ki met amana ningthijana yenglaga macha adabu senari haiba thajabase asumna pikiram masigi makha tarakpada amuk GP ga Bernard ka adumak unaduna leibadi amuk yaramde maramdi hana makhoi unakibadu Chinese loan tambagi dama unakibani adurabadi Chinese ki leiriba miyam sina foreigner singa loina basu kahena Chinese ki sarkar na government na yadabani na makhoi ni loina tinabasi shu akai balakadori amarumda mahaki nupin adurabadi matau karamna unagadage haiba si makhoi ni khanba matamda amohana Chinese ki loan tambagi na mada makhoi ani si loina ba yana na bagi da authority da haizaki matam maduda GP Chinese ki loan tambina na bagi da Bernard ka mo tha ahum lom loina khiram adubu tha ahum loina raba matungda nongma GP na haiki madudi hauzik Chinese ki authority na nangai ga loina ba se tha ahum pharabani na makhata ba si nangai ga loina ba yadre aigi atopa thabak ama pire nangi nanakta ilak pa yaroi dori mioi ama nangi nanakta soidana lani lakadori ba miduga aina nongwada Chinese ki loan ta amado adugumna mahakna soidana nongwada taklagani matamadu da Bernard yamna nungai khide adubu authority na hongdokna na bagi da hairakpani na karigumba upai de amata lekhide masigi matungda naha amatharaki naha dugi maming king kawi kinga Bernard ka mugloinarki asumna loinarakpasida Bernard ka kinga makhoi ni wari watai sana bahoraki maruma pangoiraki amaromda king hariba miyoisina hana Bernard amadi CP ga leinarama wari pumna mahak khanglami amadi mahakna nongma sumna hairaki aina nongwanda wafam am khatang haiki wafam asi nangna yabiba taragadi nangi nupi amadi nangi nacha Paris ta punana bagidama ai singe adubu ai khudakta di sinbu ngamoi masi matam khar changani maramdi Chinese authority na khangkhrabadi ai su sibagi chera phangbe aduna nangna igi thabak ama tangthi tawbiba tare matam adu da banana kari thabak no aina tawgadori bise aigi nupiga aigi ichaga aingonda pibigani aina Paris ta puba yana na bagi damak sinbigani hairabadi soidana maki ai kari no nangi wafam do hayo ai yake haiduna haikiram matam adu da king hariba miyosina haikimadudi nakhoi embassy gi leiriba aronba yamna confidential oiba paper sing ado aingonda xerox copy ma piu matamaduda Bernard angapoik embassy sing sina tawriba leibak sing sigi tawriba thabak sing asi aronba thabak ngakani amaromda hariba dugi paper copy ama mangonda piu aduga nangi nacha amadi nangi nupi Paris ta puba yana nanbagi dama ai sinbirake haiba wafam sin matamaduda Bernard magi nupi nungsiba amadi macha nungsiba na maram oiraga hariba wafam sidama no haiba ngamkiti amadi aronba confidential oiba sigumba paper sing tonga tonga sing asi puthuruk laga xerox copy ama Bernard na king hariba mi sida pithokira masigi matungda makhoi Paris ta chatna nanbagi damak sinbadu matam khara ngayu haiba wafam haikiram ngaiba sida chumnagi khajik kharak ta ngairamki chahi amadagi ani dagi ahum matang ngaikiram marak asida haukiba chahi sing asida machit GP puga Bernard ka aduma unarami wari sanarami adubu punna yum amagi makhata ti leiramte asumna chahi tare ni palom haukiram khara leirabaga unaringi manung asida mahaki machanupa karam tawkhrbagi haibasi yam tattana hanglam hek machanupa hairakpaga photo anauba ma puthoklami photo du yengalami chahi amani hoboga photo amani ulami aduga photo du hek yenglaga aduma macha du sini haiduna talami
मखोइनि का हेन मदुगी मतुंगदसु यामना उनबा याम तांगना उनरमी चही निपान उरबसु मखोइ अनि पुन्ना चही निपान युम अमगी मखादा लेमिनबदि नथि अदुबु पाउ फाउनरगा उनबा याबा मोंग खरतदि अदुमा उनरमी मतम खरा लेरगा अमु पेरिस ता बर्नार्ड चत्तबा यादे महक मफम मदुदा मुक चतखिरम मसिग मतुंगदा नोंगमा किंग हारिबसना बर्नार्ड ता पाउ अमखा पिरखिरम सो ओपेरा गी फंक्शन अमा कल्चरल गी इवेंट अमखा पेरिस ता पांगथुकदौरी कल्चरल गी टीम अमा लाकदौरी हारिबसिदा जीपी गी वीजा अदु नंगना अरेंज तौ मदुगी नंगना दायित्व लो मफम अदुदा लाकलिंगेदा नंगा लेमिनबा यानबा हाइदुना किंग ना पाव से हरकिर मतम अदुदा बर्नार्ड याम हराउकी अदुबु बर्नार्ड मफम तंजा अदुदा महा पेरिस ता मफम अदुमक्तदा लेरमदे अदुबु महाकी ममानबा मत पाव पिरगा वीजा अदु अरेंज तौरबा मतुंगदा ची महाक जीपी से लाप याननबा महान अरेंज तौकी अदुगा मधु पुनम अदु सिनबगा लोइनना मचानुपागा जीपी गा पेरिस ता हारिबा ओपेरा गे सुम्बा कल्चरल इवेंट अमा का पांगथोकनबगी खुदोंग चाबसि लौरगा लाखिरम मसी मतुंगदा खरा लेरगा बर्नार्ड मफम अदुदा लाखि जीपी अमदि मचानुपागा थेनकी मतम अदुदा मचानुपानी हाइदुना नुपा मचा अमा पुथोरकी बर्नार्ड यामन हराउकी मागी इमुंग मनुंगदा मसिना मागी नुपीनी मसिना मागी मचानी हाइदुना मसक ताकलमी असुमना इमुंग मनुंगनसु याम हराउकी एम्बेसी दा थबक तौदुना लेरिंगेदा मफम मदुदा जीपी कौबा नुपी अमगा महाक मरी लेने हाइबसे मतम मदुदा महाकी इमुंग मनुंगी मीसिंगना सो याम पाउसि लोइना खंकी असुमना कल्चरल गी इवेंट अमा यावबा लाकपा मतमदा महाकी नुपी अमदि मचाबु इमुंग मनुंगदा उहनबदुदि यामना नुंगाइखि असुमना मतम खरा अमु हौकी चही अमो मपुंग फाकी जून 1983 दा हारिबसिदा युम द पुलिस लाखी बर्नार्ड चसी ऑफिस चसिलो मतम अदुदा बर्नार्ड हाइकी आइसु एम्बेसी दे थबक तोबनी करिगी चतुइनो करी लेरबगे हेड ऑफिस ता चलगा असेंग बसिंग दो लोइना खंगनी चसिलो असुमना महाक नमदुनि युमदगी फारगा पुखिरा मफम अदुदा हेक यौ मतुंगदा पुलिस की मियोई सिंह अदुना मंगोंदा वाहंकी नंगी युमदा कना कना ले आइगी नुपी आइगी चानुपा आइगी फैमिली अतै पुन्ना ले जीपी हारिबा नुपी सी कनानो मतम अदुदा आइगी नुपीनी पुलिस सिंह नोखिरम नंगी नुपी नोक्सिनकी करिगिनो जीपी आइगी नुपीनी हारे नखुइनो नोकलिबदु करिगिनो हाइकी मतम अदुदा पुलिस नमु हाइकी जीपी गा नंगा मरी लेनबसी चही क्या सुरे आइने एम्बेसी दा 1964 दगी थबक तौरपदगी महाक लोइनदुना लाकपनि महाक आइगे लौनो लेनदुना चाइनीज की अथॉरिटी खंगहंदना लाखिबनि मफम कया कया दा पोस्टिंग चलुरे अदुबु आइना पोस्टिंग चटखिबसिदा बाइजिंग दा अमुक हलागा आई थबक मचा मतौकी मदुदगी आई महाका अदुमक लोइनदुना अदुमक लाखि युम अमगी मखादा पुन्ना चही क्या लेमिनबदि नति अदुबु मरक मरकता इबानी अदुमक उनदुना अंगांग असिगी फोटो येंगलगा चही 19 लाई असुमना लोइनरगा लाई हाइबो वापाई पुलिस न वा नोखी पुलिस के अथॉरिटी न तार मतमदा करिगी नोंगलिबनो हाइबस मतमदुदा पुलिस न हाइबदा नंग लेमिनरिबा नंगना नुपीनी हारिबसे नुपानी महाक्सी चाइनीज की स्पाई अमनी मतमदुदा बर्नार्ड थाजकिदि वाफमसे पुलिस न हाइकी असेंगबसिंग दो कोइ लोइना ताके ngahak ler matung da police ki team aduna mafam maduda बर्नार्ड की युमदगी जीपी पुरगा लाखी मचानु पास पुरगा लाखी मसिगी मतुंग द चाइनीज की अथॉरिटी ना हाइकी हौजिक फावबद नंगना 500 यामना सेंसिटिव ओइबा अदुगुमलबा कॉन्फिडेंशियल पेपर सिंग अदो नंगना लोइना पिथोखरे जेरॉक्स कॉपी ओइना मसि नंगोंदगी लिक ओइबनी नंगोंदगी पीबनी हाइबसे अखोइना खंगी नंगना करिगिदमक्ता हारिबा चे चांग असि पीबनो मतम अदुदा महान वारी लिखी मदुदी हेक हौरपदगिना जीपी गा महाक लेनरक्लिबा मरी किंग थेंगनखिबा मदुगी वारी सिंगदो पुनमक लिरम मचा अमदि नुपी नुंसीबना तंगाई फदना मदु पीखिबनी पेरिसता महाके नुपी अमदि मचा पुरगा चटपे याना नबगिदमक्ता तौखिबनी हाइबसिन अदो हारिबा चे सि कनादा पीबनो हंगबो मतमदा चे असि किंग हारिबा मियोइदुदा पीबनी जीपी पुददी चे पीखिदे माना सुनोंगमता पियु हाइना हाइरक्ते हाइबा वाफमसे हाइखिरम मसिगी मखा तारकपदा जीपी पुदा वहंग असेमो हंगबा मतमदा जीपी पुना महाक्ति चे लौदे किंग न लौबो ओइरमगनी महाक्ति खंगदे हाइबा वाफमसे हाइखिरम
अदुबु CP पु नुपानी हाइबसी पुलिस ना हाइबदु बनाना तानिंग लमते अमदी पुलिस ना मोहाइकी नंग नुपानी हाइबसे नंगी नुपाजी ममांग नंग नुपानी ना हाइबसे अमुक ता हायो मतम अदुदा CP पुना मानी आई नुपी नते आई नुपानी आई हेक पोलपदगी हौना आई नुपा अमा ओइना पोलबसु आईगी इसादा नुपीगी हार्मोन आइंगोंदा चप चाना लेकी अमदी आईगी इसागी पार्टसिंग अमदी आईगी इसागी मसल पुनुमक्सिंग असे नुपी अमगा चाप मानकी लोइनना आईसी हेक येंगबदसु नुपी यामना मानकी मदुगी खुदोंग चाबदु लौरगा चाइनीज ऑथोरिटी ना हाइबदगी थबक असि चथखिबनी हाइबा वाफमसे मरिक चुमना याम सेंगना हाइरम मधु खक्त नतना CP पुना हाइबदा फ्रेंड्स हारिबा लेबा से मनिंग तम मदुगुम लेबा कमनी अइना नुपा ओइबा अमदे अइना नुपी ओइबदा नखोइगी करी अकाइबा लेबगे हाइबा वाफम हाइकी मेडिकल चेकअप तो मतमना नुपानी हाइबसे सेंगना खंकी अदुबु मखोइना मखोइगी मचानी हाइदुन अमा थमलेबदु मचा नुपादुगी DNA गा ममादुगी DNA गा बर्नार्ड की DNA गा सु चेक तोकी हारिबसे करीगुम अबत मैचिंग ओरमदे मसिना ताकपदी CP पुना हाइबदा अंगांग असिसु चाइनीज ऑथोरिटी ने सिल्लगा प्लान तौदुना मखोइगी मचा साननबगिदमक्ता मतम खरगी पुरखिबनी हाइबा वाफम से हाइकिरम मरम सिना महांगना मचा पोक्तबदुना बर्नार्ड मचा येंगे हाइबा मतमना महांगना उलै पारै तौदुना लोतुना लेरक्पा अमदी फोटो कया उत्तुना महांगना मतम कया नमसिन्दुना लेरक्पा वाफम अदो मदुना बर्नार्डसु असेंगबो ओइरम्बा तारे हाइदुना खनकी अदुबु ख्वाइदगी ngakliबदी चही 19 दा मखोइ अनि नुपा नुपी अनि मरी लेना दुना लाक्लबा अदुदा मतौ करमना बर्नार्डना CP नुपानी हाइबसे खंगद्रिबनो हाइबसे वाफम असिनी वाहै असिनी तारगा मियामना ngasisu हारिबा हेक मसिगी असेंगबा थौदोक्सि तारुबा मतमदा बर्नार्डबु मियामना नोक्सिनबिरी फागी ओइना फ्रेंड्स दा ngasi फावबदा नंगी थौंग असिदी बर्नार्ड की मोंग दुनिने हाइबु वाहै फावबदा ngasi फावबा हाइनरी हाइबा वाफम अमा लेरि यामना कॉन्फिडेंशियल ओरबा चेसिंग असि पिथोखिबगिदमक चही मंगा मखोइ जेल द लेननबगिदमक सेंटेंस पिखि मसिगी मतुंगदा खरा लेरगा मखोइगी थौंगसिंग असिदा लेबाक पुमनुमक्ता लेरिबा मीना सावबगी महुता यामना नोखिरम मतमदुगी फ्रेंच की प्रेसिडेंट ना CP पु महाक असि थादोखिरम चही अमा फाकिदे था खरा लेर मतुंगदा थादोखि अमदी फ्रेंच द लेननबगी अयाबा पिखि मसिगी मतुंगदा मफम अदुदा ओपेरा सिंगर माक ओपेरा गी अदुगुम्बा सैसक्ता अमसु ओइबनीना मफम अदुदा फंक्शन अदुदा माकसु यावबा याखि फाइदगी ngakliबदी ओपेरा गी माकी इसै नोमाइगी थबक अदुदा नुपी ओइना माक थोक्ति नुपा ओइना थोइ फ्रेंच ता पांगथोकपा तोंगान ओपेरा गी अदुगुम्बा मफम अमदा माकसि ओपेरा गी सिंगर अमा ओइना लेखि अमदी तोंगान हौगलग्लिबा ओपेरा गी अदुगुम्बा पामजबा कयादा ताकपि तंबीबा ओजा अमा ओइना अदु लैननबगिदा महाक मतम मदुदगी सेम सादुना लेखि मदुदगी महाक थादोखिबा मतुंग था 3 लेरो मतुंग द बर्नार्डसु फ्रेंच की सरकारना महाकपु थादोखिरम मतम खरा सुमना लेरमलबा मतुंग दा CP पु सही हुंफु सरको मतमदा ताइबंग थादोक्तुना चटकी अदुबु बर्नार्ड अमुखाना CP पुगदी महाक लोइनदुना लेखिद्रे अदुबु हौजिक बर्नार्ड असि हिंगदुना लेरि 2020 असिगुमलबा चही असि फावबदा बर्नार्ड हुजिसु फ्रेंच ते हिंदुना लेरि ख्वाइदिगी ngakliba wafamdi चही 19 मतौ करमना महाकपु नुपा नते नुपीनी हाइदुना खलहनबा ngamba aduga मतौ करमना महाना खंगद्रिबनो हाइबा वाफमसिन अदुना ngasi gi wari se adomna tabiraga do you believe or not but asengba wari ni it is a true story adunga sigi crime update ki thorum asida tongan ba mihat mipun khakta natana angak pa tongan ba thorum singsu akoina pujarkani habdunga sigi tangkak si masini tabiraga dongi thamoida kari faubi bage feedback amadi comment pibiram miyang gi damakta tongan ba diamond radio no hona jariba singda thodok thorum kaya marum pudura muk laksagi asoi ran jawrabasu hapchin biu semdok biu apabadu damak loksin biu fattabana nakanda thambiu तौजरीब थबक सिंग असिदा सपोर्ट तौबियु हाइबा वाफम सिग लोइनना ताबिरिब सिंग येंबिरिब सिंग पुमनमक जेम्स हगुरजमना असिगी क्राइम अपडेट मरिसो बथांका लोइसिनजब याबद लुजरी पुममपु खुरुमजरी।